ngasi ayakna unajaduribasi laisam netra singh uribog yambem lekai Mr. India 2021 bronze medalist ahanbada koigi ojaneta gi biodata angta haibiuba. Thank you. Ai sagi lefamje uribog yambem lekai duga ai sagi mingna laisam neta singh duga ai pokpa imana laisam manglembi ai pokpa ipana laisam ibotsa singh. Aduga qualification na kaya oibira? Qualification je 10 metric pass tawgi. Isagi height ka weight ka ongta haibi? Weight je hujik off season dadi oi 65 smile le adugo sanabana national international sanabana 55 sanne adugo height na 5.2 lai. Competition je state ki amadi international ki level da kaya yaubira? International je taruk kumba taret kumba ki sang oirangani aduga national di tara muki sang smai sugure aduga state level di kuntra muki sang adamaina surum dumal chorakpa ai chapchabi di khangdre adamaina di surungani. Handak koigi bronze medalist phangbirakpa mafam do ongta haibiu ba? Mafam je koigi Telangana di hai aduga khammam competition tawamduna khammam hai. Aduga kari no lobiri je ongta haibiram? Low je akogi ai title je bronze lore. Ado koigi koi ojaneta da hangjaning base isagi oiba body building gi coach kumba lebibra doctor gumba lebibra adagi isa se nutrition expert akogi kari ke charga kanani kanaro haibna singba sugumba si lebibra? Haijege ai coach leje hoi Langon Gamblista Zone 4 da lebini mamingna Samom Druba ane khangnabani mana I course guideline makada sanaje ama apapata tanadana mana yang kupna senadana ado doctor gumbadi ai leite adi hujik matam je chawkhalawni doctor je yam kanna keno tawgebju yabra na khalli loi knowledge leinaramni na ado tangai phadragudi changbudi changi si do akoi hujik pokidi oina adum maintain tawe hai tare akoi knowledge loi leinabani na. Aduga mathang tabada koigi kamain tawdana koigi tungda inkhalaiba nahasing asina body builder professional ama oige hargadi kari mo lebage ojaneta kita haibiro? Hoi hojikan gi inkhalaiba naron singna nauna sana khalakba singna body building oigene khallagadi kogi sanabaje yamna thawai yauna sanabada hena best tawgo kogi hujikti supplement pesa yam changunina food supplement yam tangunina sida base tawba anobo hagule hinja sida diet leitragadi chaninga leite sanabada kitang daw chapugumba si leibidaba sanabada na hena kogi pungning thawai yauna changjanba aiju diet pudi yam chajade ade araiba khara charaga sanabada na hena 50% henjando practices maina kanjanba sina kanagadra na khalli. Aduga koigi janita da hangjaning base mi base koi pambom chauna ba na yo sanaidana adamain tawdana koigi pungning haksang amadi thongna je handana ba isane sabu pungning thogotsa base kamain tawbi ongta haibiu? Hoi pungning thogotsa base mi hoi pambom chawwa koigi ses thabak thawa jina mayamgi miyengbam ahambagi miyengbam di oi adu aigi oina di adumaina leite adi pambom chawwa adu adagi paigan chawwa leite adagi aidi isagi body weight siga chanana proportion chana leiba mathak makha maning pulam any whole body part se proportion chabugo aduga muscular kitang oibujina hena sine na I pungning thawai hapung tawi. Mathang lakturiba question asidi miyamna yamna khoi sanaru singna yamna pamba wahang ni masi kitang tentak na khombina ba na ojaneta da hajari ano watang wahang di gymda nomoda pung kya lebibage aduga hafta amda pung kya sanabibage? Gymda nomoda pung je 6 hour gi changji lei adu morning da na 3 hours evening da jo 3 hours adu gi changdi lei. Hafta amda kya amko sanabibage? Hafta amje competition leiragadi hafta amje
pura overall hapta ama pulap sanaba ado rest laite competition nakshala agadi adu off season da di 2 days kumba maina off laije Sunday ga kogi keno Saturday nati o Wednesday gumba maina aduga mathangi question sina khoi isa je masan gumba chawkhalakpa isa je figure gumba tarakpa matam sida mingchen da pung kya muk lebi hoi mingchen da di yang kuina leite adi haipet minute pa de second manga tru leibodi hena do sanabadana hena sanaba hogadi race kya leitaba di race yang kuile mingchen je yang kuina yengorgadi ado haksang ji ingdarak podong tobunina ado loiraga budi ngha yenge koi posing tawba minute mari manga ma minute mari manga gi changdi posing tawgi admaina yengbadi yenge aduga akoi gi body builder ama oina ba koi sanaroi khodimaksi steroid se chaba dakar tabra ta dabra simta habirum hoi steroid se hujik matam dadi chawkhatlamnina steroid se mapalam dagadi kha season nei hai ado isagi oina di steroid se koi season ade koi natural da oin taw aduga mathangi question asina no mada calorie kya muk chabi ge sana ayam chabi bra mana masing na ayam chabi bra si matang da happy da happy ei no mada calorie se 1500 khak chajai aduga chicken je no mada kilo among ki sang 700 gram na kilo am chab ju yawe si ani ji manung da adum chai khadang lam numitna kilo among ki sang chaba handaraga na 700 ki sang chaba adu vegetable je hoi kharabudi chai adu yam kanna di cha di hai rak te di yam chai adagi mathang lakchari bo question asina no mada race kyam to bi bage amadi ising kyam thakpi ge sim ta gai birum race no mada hoi pung mari muki chang di race to leigadra evening marak sidago aduga ising di competition maya di koi dieting toraga di ising je khara 50% di hande yam thakbi liter ani ama makhai muki chang maina di thai adu mathang lakcha du ribasina akoi gi personal trainer si kyam muk lei bi bage masigi matang da kitang panbiram hujikti personal trainer je hujikti logdiri chaje player oina sanari nina dogogi personal trainer lobagi matam je leita knowledge su tan ma loidri nina personal trainer je logjadri aduga adu eba question asidi khoi gi kana gumana professional body building ama oige hairagadi ingkhaloli bana singa sida kitang khoi ojan neta gi oiba mo kitang phongdok piram hoi ingkhaliba hoi naron jing sida aina thamjaningba wafamdi nisa sa sadaba lamsat bebar phaba sanabada haksangje sanabada hena pung thawai yauna changjanba haksangbu pharagadi afaba wakan khalli afaba chinjak charagadi afaba loinamak punamak phare si haijani aduga mathangisina yamna akhoi all india amadi international gi ona yamna maru oiba wahangni akhoi gi ojaneta je kana gumba akhoi india gi state singda leidiba body building tawriba singasina akhoi gi kano trainer oina lakpiu haibna singba si hairagadi kari hana kumbigane oi hairakpa ju yawre ado ai huji pokidi oina keno tawre sanabaje hena ai title international gi world champion amtang oigene khallimni na huji pokidi oina ai yes haibadi ngamdri aduga aroi boina akhoi gi ojane ta si akhoi gi kana gumba outside da akhoi prithibis da leiriba ato pa mingaina kitang takpiu guide kitang pibiu haibna singba sigi khudong jaba sidi pibi ga dang ta haibiu hoi adudi hairakpa yam harauje aingonda ju yam nungaije adu ai akhangba singje ai share tawgene khalli yam nungaije ngasi yengbiriba khwai khibikpu adubu ojaneta gi damakta akhoi gi media gi thongda ngasi lauthokchari basi ojaneta asina tungda manipur imagi damakta afaba mingchat porkpada yaifaba phutna angamba live long oina hairiba yaifaba phutki padak asi khudon tokjare